पाउजे युमफम मरुब पाउ खरा अपडेट तौजरी वरी लीनबगी फिवम लाक्लब सक्तम काइसलक्लब पाटसिंग वेटलैंड सेक्चुरीसिंग कन्नब होनरगसु ngasi fawba kanba ngamdana leire kaitharaklaba patsin ki manungda Bishnupur district ki Nambol Nauremda leiba Udra Patsu ama oire Udra Pat asi puari ka sabuna duna laklaba pat amane pat asi chawrak na pari samaga taramuk pak chawba aduguma pat amane adubo madam gi matung ina haujik ti pat asi ki saktam asi kaitharakpana pari nifurom tamak ngaisalakle hairiba pat asi member sama kun leiba Naurem Udrapat Fishing Company Culture Cooperative Society Limited na salaiduna leire. Amju no sintuna know your securities and wetland haiba them da tha machuna chadagadaba media campaign ki manung chana Nambol Naurem da leiriba Udrapat da satki ba khongchat amada pat asegi phibam aduki matik soksinda leiraba thengnake. Paumishing na pat adugi saktam adu ubada nungaitaba phauke padasi hanadi ngagi pothok marang kai pothok pangamlambag loinana Thangjing sumarang kay na putok pangamlame. Naurem kul asi thangjing putok pada maming chat pamapam amo oirame adubo. Haujikti madu oidre. Pada sige saktam nong manong magi kasilak panak ngagi potok amadi thangjing ki potok marang kay na putok pangamdre. Pat ki saktam kay dharaklipa amadi nga thangjing ki potok pajana putok pangamdre ba asi karigino ay nahanglo bada uhangi pakumpira doon Naurem Udrapat Fishing PC Culture Cooperative Society Limited ki chairman Songtham tenbada phongdorakibada Udrapat asi nong hek chubaga ising isau thopana ngagi pothok marangkai na puthok pangamde thangjing tharabasu ising thumjilakpana hekta harle pada sida laglibe ising asi nambol turel phaurga lakpane sanapat ka Udrapat ka tainaba jaga da leiba turel asi ising chawkhalakpana hekta pad asi thumme maramaduna mafam asi ningthina semgatlagadi ngagi pothok marangkai na puthok pangamgani khalle Mafam asi tourist spot amu ena semgat lagadi hena kana gane pada se fishery department dagi society na sahi pangatara ge list lawe hektar amada lupa lising kun gamari satet humpogani to fishery department da sahi gi ena there pada si hana lau pari samagatara hena leiramme adubo haujik piktharakle haugi ba sahi lising amaga sampan humpoga mathoi dagi lising amaga sampan humpoga manga da mafam asi da survey ama tauke survey adu gi matung dagi patata sinke Society ki member sama kul lairi masih ada fishery department na fazana semlagade ngagi pothok nithina pothok pangamgane maramaduna pada si henabiyang changbi na basu lainga ki poning singsenke panbajabadi hariba pat asida ahana usik makhal kaya amasu saktarame adubo hawzik di pat asida saktaba useki masing hantarakle loina makhal makha kaya gi nga maming khara pallabada ukabi ngamu borom ngakupna singba kaya phanglami adubo nga singadu hawzik ti usilaktre pada sigi akoi bida makal kaya ki insang nabi mana masing kaya amsu phanglam labasu ngasi di tapna mangsilakle amarom da Thauban district ki manung chanalaiba Lauksipat Khoidumpat Pumlenpat Kharampat amade Ecopat asi paumi sing na satuna yang chenke lehuri ba pat ki sakta madu ubada pat mandre pukri masagum lehuri amade ising pungkang kang pamafam su yahure Khoidumpat amadi Pumlenpat ki tau amadi singnang na pik thana auduna lairamba thengnake Lauksipat asi hanapat wena chawna lerami adobo haujiti ising pungkang kangle lawu singu tawba yadrabanin atopa upai ama sinaraga hingdabadi yadabanin matam gi oiba mana masing aibadi hangam gobi alu sujak sing bapolom kaya thadun lehore Khoidumpat mayad leba khunja ningthaujam ya school kauba amana phangdorake bada Khoidum amadi Pumlenpat ki pak chawba asi Khoidumpat na law pari lising ani henna lai aduga Pumlenpat ki pak chawbada law pari lising ahumlom henbane law pari lising amaga samga kulhumdoi na Khoidumpat gi diri jap tawe law pari sate yangkai na Pumlenpat gi diri jap tawkhre enclosure sing mayam taselle pat ani asi law singu ba yadre amadi pat hoina sinabasu yadre sahi humfurung ki mamangdadi pothok marangkai na pothok lami adubo kumja lising amaga sampan humpudagi kanapam khangkidre law pari lising amaga samga kulhumdai amadi sare yangkai gi area asi law singu tawba yana ba semanenge hanapat asida thambau thamchet amadi nga makhal kya marangkai na phanglamme haujikti madu udre pat asi lenga na ningthina semjen berabadi masak thokpa pat am oigane loina lalamdam asigi setmelon phagadan badasu sauna mateng pangani aibo wafam thamlake atopa pau amadana China ki president Xi Jinping lairaba maipangna muthatpa ngamle claim tawkhre
China की प्रेसिडेंट Xi Jinping लेबाक असिदा लाइरब मपुंग फाना मुथात पंगमले हाइना क्लेम तौग्रे हाइना ऑफिशियल सोर्स अमदा फंगदोक्ले प्रेसिडेंट Xi Jinping आइखिबदा हौकिबा सही निफुरों की मतम असिदा लेबाक असिदा लेरिबा लाइरब मियोय मिलियन चट्रेट हुंफुद्रा पुट लाइरबगी पनखैदगी लांथोक पंगम खिबगा लोइना लाइरब मुथतनबा संगचिन खिबा लामजंगदा मपुंग फाना माइपाक पंगमले China na lairaba muthut pangam khiba asi leibak asi ki itihas ta hangakpa amu oina lehawragane malem gi oina khwaidagi mising jamba leibak asi da lairaba mapung phana muthut pangam le haina leibak lairaba ko khanna ba pakhat pathabak thorom sing mapung phana pangthok pangam bagi thorom amada tin khiba miyam da warol piratuna wafam asi phangdo khibane mahakna leibak asi ki model perverty fighter singbo ikai khomna bo oina pangthok khiba thorom aduda makhatana haikibada China leibak asina miyoy million 1.4 leire malem gi leibak amutana asigumba telaba matam asida miyoy million cha kaya bu lairaba ko khan bangamba asi leikidre lairaba miyoy sing ambana di khunggang gi lamdam da lai makhoi sing adu lairaba gi pankhai digi lanthok pangam khre UN na malem asida leiriba lairaba mutana bagi thamkiba English ani kuntra deadline adudagi sahi tara gi matam ngan khat China na lairaba mutat pangam le Haukiba sahi nipan gi matam asida khungkhang gi lamdam da leiriba lairaba miyoy million 98.99 di lairaba gi pankhai dagi lanthok pangaman khre China gi oina lairaba miyoy sing leiriba county 832 amade village lakh ama lising kun gani pan di lairaba gi list dagi lakthok pangam khre English sing ama ga sapan khumdra gi athengba sahi dagi hawraga lairaba sing ko khanana bagi reform pangthokpa haukiba dagi rural gi area da leiriba miyoy million 734 di lairaba gi pankhai dagi lanthok pangam khre Hariba matam asiki manung da China na malem gi oina lairaba anthan bagi chang asi chada humpudra gi chang khena mateng pangle China na thamkiba lairaba kokhan bangam khibagi pandam asi thabu koina pangthuk pangamba asi leibak asigi itihas ta munaidana lewragane China da president Xi Jinping na sakti pai khibadagi haugiba sahi nipan gi matam asi da dollar billion chani ni phugu taruk rom sinaduna lairaba kokhan na pokhuna pada mateng pangkhe World Bank gi property line gi warol matungina haikibada Haukiba sahi nifugi matam asida China ki miyamna lairaba ko khanbagi masing asi global ki oina pusin bada chada humbudra ki sang hele China da president Xi Jinping na lising ani taraga ni thui ki losilak basaruk da sakti paiki padagi laiba ka sida lairaba mapung phana muthan aba thamkiba pandamadu mapung phana maipak pangamle haire makha tarakba atopa pau amadana laingakna department kunthra ka nipan ki utilization certificate dharamdre Sarto State oina center dagi tongan ba department sing da pithar ki ba scheme sing gi utilization certificate lenga na tharam tri aina social resources sarto tondana komna phangdor khre ngasi Manipur Press Club da pangthu ki ba pawgi mifam amada sarto na makha taraduna andak pangthu ki ba assembly mifam da tha asigi manga da the Comptroller and Audit General of India amadi Principal Accountant General Audit Manipur da phongba audit report ki matung ina sinba sahi lising ani nipan mapan dagi lising ani taraga nipan taraga mapan phawda tongan ba department kontraga nipan ke utilization certificate UC thabiram dre aina palle UC thabiram dre ba scheme asigi oina sarok na lupa crore 8129.22 ne masigi jong mathakta hauki ba sahi lising ani taraga nipan taraga mapan gi oina lupa crore 8129.22 gi UC report thaga da ba su leire State Finance Audit Report asi lamdam asigi sel tong gi phibam phanana bagi damak ta phonglebane masigi matung ina UC sing asi matam chana amade chang naina tharabadi lamdam asigi sel tong gi phibam phaganam brada mating oigadori bane laingakna center dagi thadharkli ba scheme sing gi senpham matam chana amadi chang naina pithok ta taragati lamdam asigi oina financial labs leiroi dori bane amadi chakku thorang gi thabak sing da khumang choksin badasu mating oigane Haujik tongan ba department kontragani pan gi UC sing thagalam driba asina takpadi laiga asigi finance minister amadi department sing makuk thongba official sing barak transparency leitre aibadu takpane masina lamdam asigi chakku thorang da thinthana bagi masak amu ohelle hauki ba sahi lising ani taraga taret ta UC pikhataba masingna 3482 ne masigi apun ba senphamna lupa crore 3756.60 ne Kumza lising ani taraga nipan gi oina UCP khataba masingna lising mari chatruk humdraga taruk ne masigi apun basen phamna lupa crore 5962.56 ne kumza lising ani taraga taret amasung lising ani taraga taret
taraga nipan gi oina pikatana leiriba UC gi kenaba asi lising amaga chamaga marhudra mari aduga sel oina lupa crore 2205.96 oire sahi kudingi crore lising anigi matakta kenana UC sing pikatana leirabadi lamdam masiki sel thonggi phibam da sokhilakpa habisma sana tabane hiramasida lenga ki luching basing abandi department gi makok thongba official singna abstract contingent AC bill amadi DCC bill sing asigi matangda kumna yangchinba taragadi state asigi sel thonggi phibam phagatpada mateng oigane maramaduna masigi matangda lenga ahenba yang changhaningi aike Maragasida yamna nungaitaba pau amada hauzik social media Facebook YouTube channel singda viral chatuna maru ina Manipur gi miyamna sakhangnariba Kulai boy accident thokpadagi Jenims hospital da layeng chathare arubeda content singa sigi maru iba pau khara asiba bogdam jariba Manipur local news YouTube channel amadi Facebook page asidagi yengbi popna mapathaga sari channel sina dumda kanarabadi subscribe to video subscribe to video maloinana like and share to bujuk abi kunu puna bukpo amakana thakasari